Lengsin birliba pumnamagpo punsi itel channel na ikokno na khurumbaga loinana taramno oksari. Ngasiso amuk puduna laksare zat onba ani suba matang. Pawirasi zat onba ani suba matang. Zamini lairik tamba tokladuna yumgi thabak ingkhang nomduna amasung phisalon sana chingba honaduna laikre. Aduga Nabakishore su metric pass tawkhrabanina high school kakhidre. Halatuna mayumda laire. Mahok sagi matawgumna Nabakishore amasung Zamini punna saminaduna wari watai sanaminabagi nungaiba khudongchaba matam ado phangnakhidre. Matam kharadi mayumda tumina lainakre. Asumna makhoi ani kayam kuinabu lainaba ngamgani. Maibu phina kuptuna matam kaya sangna thamgani. High school kaba lepkhraba matungda nongma Nabakishorna yasanglakpa matamda mahaki lairik pafam kada sanglaga lalten thongmai ama sukhaladuna Zaminida thakhinaba sithi ama ire. Aduga pandana sithi uduna Zaminigi mata oinam sakhi class 10 da tamlibi mahaki mayumda satkirami. Matam aduda sakisu Sarasati pujagi mayumda laktuna lairi. Mata saruduna sakhi mahaki lairik auraifam ka macha amada lairik paduna lairami. Tanja aduda Nabakishorna manakta sangsilduna ibema sakhi ngasidi nata Zaminida sithi asimata yaunaba amukta pubikho haina sithi ado sakhida sinare. Aduga ibema ibung halle hairamlaga thongalomda thokiduna mahaki marup maisnam syam haiba class amatada taminarakpa adugi mayumda amuk sangkiduna ngaihak wari watai kharandang sanaraga nungdangi sa ising sana thangnaba matam yaurakladuna mayumda hankhirami. Aduga piramliba sithigi warondi asumna irami. Ibema khoinaugi nungsirabe Zamini nahan ngaida Satra Satri oiringai matamda pangminnakiba mangsing ado punsigi aremba taragadra khallubada awabani. Maramdi nahak lairik tamba tokre. Amuk hanna wari sananabagi matam laitre. Kari khalli amaromda nang ai jat manaramduna ahal lamangi yathang thanagani haibasu laitre. Maram asina arepa napaw ama piraktuna aigi singnaba pumba kohangadra haina khanjari nahaki Nabakishore. Matam asida Zaminidi mayumda karamba mawongda kari khanduna leli. Lairik tamba toklabanina pamangaigum mahakna mathwaidagi hena nungsijaraba Nabakishorbu unaduna nungsiwari sanabagi karamba laibak phaba matam ama amuk lakhigadage haina khanjabatana mahaki yamna waisillaba mathauda ama oirami. Aduga karigumbada numidang oiramgi tanjada lairang khoimu pandamladuna makhagi wahai kharasi mapukningi awa isai oinasu phongdoi. Isai yam sillakle loidam thabum ukhidaba khoimu gi senglo lai khrabara khwangjeng basamai pairakhidre lairang nakta mang khagadra lainung sinangbu laiman chankiduna nganta saludabana lamdam chana oiragadra lairangi maran wareda lainung simahakti khallubada khoimugi wakhal. Asumna nuza Zamini sintagi polum puraduna wana matam leli. Adudagi sakhina sithi amasung mahaki lairik pafamdagi lalten thongmai pairaduna mamada mata Zamini khoida lairik amata laibra hangluge hairamlaga chatkre. Yumsu nagnai maning mamangni numit asi Zamini su mahaki numit khudingi yasangbagi duk thongmai katpa matam yaurakladuna Mongolda
ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯒꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯉꯥ ꯆꯥꯛ ꯈꯔꯗꯪ ꯂꯩꯔꯨꯔꯒ ꯉꯟꯇꯥꯅ ꯀꯨꯝꯂꯛꯇꯨꯅ ꯏꯃꯨꯡꯒꯤ ꯐꯨꯡꯒꯥ ꯅꯥꯛꯇ ꯃꯆꯥꯅꯨꯄꯥ ꯈꯔꯒ ꯐꯝꯃꯤꯟꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯈꯤꯅ "ꯏꯇꯥ, ꯅꯍꯥꯛꯀꯤ ꯄꯣꯏꯇ꯭ꯔꯤꯒꯤ ꯅꯣꯠ ꯑꯃ ꯂꯩꯈꯤꯕꯗꯣ ꯂꯩꯔꯤꯕ꯭ꯔꯥ? ꯂꯩꯔꯕꯗꯤ ꯅꯣꯡꯃ ꯅꯤꯅꯤꯗ ꯌꯦꯡꯅꯖꯒꯦ" ꯍꯥꯏꯅ ꯍꯪꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯃꯤꯅꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ "ꯐꯅꯤ ꯏꯇꯥ, ꯂꯩꯈꯤꯕꯒꯨꯝ ꯇꯧꯏ, ꯌꯦꯡꯁꯤ" ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯉꯥꯡꯅꯔꯤꯕ ꯋꯥ ꯑꯁꯤ ꯖꯃꯤꯅꯤꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯕꯨꯡꯁꯤꯡ ꯇꯥꯔꯗꯨꯅ "ꯑꯃꯨꯛꯇ ꯊꯤꯃꯤꯟꯅꯧ, ꯑꯃꯨꯛꯇ ꯊꯤꯃꯤꯟꯅꯧ, ꯂꯩꯔꯕꯗꯤ ꯈꯔ ꯄꯤꯈꯣ" ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯖꯃꯤꯅꯤꯗꯤ ꯅꯍꯥꯟ ꯃꯈꯩ ꯏꯈꯧ ꯉꯥꯏꯔꯤꯕꯤ ꯆꯦꯛꯂꯥꯒꯨꯝ ꯅꯕꯀꯤꯁꯣꯔꯒꯤ ꯃꯄꯥꯎ ꯍꯪꯅꯤꯡꯕ ꯑꯃꯁꯨꯡ ꯇꯥꯅꯤꯡꯕꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯂꯩꯖꯔꯤꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯃꯇꯥꯡꯁꯤ ꯖꯃꯤꯅꯤꯗꯗꯤ ꯏꯔꯨꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯃꯥꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯃꯤꯅꯤ ꯑꯃꯁꯨꯡ ꯁꯈꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯖꯃꯤꯅꯤꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯐꯝꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯈꯤꯅ ꯂꯣꯟꯅ "ꯏꯇꯥ, ꯉꯁꯤꯗꯤ ꯑꯩ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯄꯥꯎꯈꯣꯜꯂꯣꯏ ꯑꯃ ꯑꯣꯏꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯏꯇꯥꯕꯨ ꯎꯅꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯥꯏꯔꯤꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯖꯤꯟꯅꯕꯅꯤ꯫ ꯂꯥꯏꯔꯤꯛꯀꯤꯗꯤ ꯊꯣꯏꯗꯣꯛꯄ ꯃꯔꯝꯗꯤ ꯂꯩꯖꯗꯦ, ꯑꯗꯨꯅ ꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯍꯧ" "ꯑꯩ ꯆꯠꯂꯒꯦ" ꯍꯥꯏꯗꯨꯅ ꯅꯕꯀꯤꯁꯣꯔꯅ ꯁꯤꯟꯅꯔꯝꯕ ꯆꯤꯊꯤ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯖꯃꯤꯅꯤꯗ ꯄꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯊꯤ ꯑꯗꯣ ꯅꯕꯀꯤꯁꯣꯔꯅ ꯄꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯖꯃꯤꯅꯤ ꯃꯊ꯭ꯋꯥꯏ ꯍꯔꯥꯎꯔꯝꯃꯤ꯫ "ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯏꯇꯥ, ꯅꯍꯥꯛ ꯑꯁꯤꯃ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯉꯁꯤ ꯅꯣꯡꯃꯇꯪ ꯆꯠꯊꯣꯔꯛꯄꯗ ꯀꯩꯗꯧꯒꯦ, ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯈꯣ꯫ ꯍꯥꯟꯅ ꯌꯧꯔꯛꯄꯒ ꯍꯦꯛꯇ ꯆꯠꯀꯗꯕꯒꯤ ꯍꯣꯠꯅꯕꯁꯤꯕꯨ, ꯑꯁꯤꯒꯤ ꯆꯤꯊꯤ ꯑꯁꯤꯕꯨ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣꯅꯦ? ꯃꯔꯣꯟꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯑꯃꯨꯛꯇ ꯌꯦꯡꯕꯨ ꯌꯦꯡꯊꯣꯛꯃꯤꯟꯅꯈꯤꯁꯤ" ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯗꯣ ꯐꯥꯛꯇꯣꯛꯇꯨꯅ ꯁꯈꯤ ꯑꯃꯁꯨꯡ ꯖꯃꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯤꯊꯤ ꯄꯥꯕꯒꯤ ꯃꯇꯝ ꯃꯤꯅꯤꯠ ꯑꯃꯔꯣꯝꯗꯪ ꯆꯪꯏ꯫ ꯃꯇꯝ ꯑꯁꯤꯗ ꯖꯃꯤꯅꯤ ꯁꯛꯐꯝ ꯍꯟꯖꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯅ ꯂꯩꯈ꯭ꯔꯦ, ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯀꯥ ꯃꯆꯥ ꯑꯗꯣ ꯃꯇꯣꯝꯇ ꯂꯩꯖꯕꯗꯧꯅ ꯉꯥꯏꯍꯥꯛꯇꯤ ꯄꯨꯡꯆꯤꯛ ꯆꯤꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯈꯤꯅ ꯑꯆꯤꯛꯄ ꯑꯗꯨ ꯊꯨꯒꯥꯏꯔꯗꯨꯅ ꯍꯧꯗꯣꯛꯈꯤ꯫ "ꯆꯤꯊꯤꯒꯤ ꯋꯥꯔꯣꯜ ꯑꯁꯦ ꯏꯇꯥ ꯌꯥꯝꯅ ꯂꯨꯕ ꯑꯃꯁꯨꯡ ꯑꯋꯥꯕꯒꯤ ꯃꯇꯥꯡ ꯑꯃꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯇꯥꯅꯁꯨ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅꯗꯨꯝ ꯈꯪꯕꯤꯐꯝ ꯊꯣꯛꯄ꯭ꯔꯥ" ꯍꯥꯏꯗꯨꯅ ꯃꯈꯥꯒꯤ ꯋꯥꯍꯩ ꯈꯔ ꯑꯁꯦ ꯍꯥꯏꯈꯤ: "ꯏꯇꯥ, ꯆꯥꯟꯅꯕ ꯂꯥꯏ, ꯀꯥꯏꯅꯕ ꯂꯨꯏ, ꯅꯤꯡꯊꯧ ꯁꯦꯝꯕ ꯌꯥꯎꯅꯨ, ꯀꯟꯕ ꯌꯥꯎ, ꯁꯥꯕꯤ ꯁꯅꯣꯞ ꯀꯌꯥꯒꯤꯗꯤ ꯊꯥꯡꯈꯤꯕ ꯈꯣꯡꯀꯥꯞ ꯑꯍꯥꯟꯕ, ꯄꯨꯟꯁꯤꯒꯤ ꯃꯗꯨꯅ ꯂꯦꯞꯀꯅꯤ꯫ ꯈꯜꯂꯨ ꯃꯨꯟꯅ ꯏꯇꯥ ꯆꯥꯟꯅꯕꯤ, ꯑꯩꯕꯨ ꯀꯅꯥꯒꯤꯅꯣ, ꯀꯅꯥꯅ ꯑꯩꯒꯤꯅꯣ? ꯂꯣꯏꯖꯔꯦ ꯏꯇꯥ, ꯑꯁꯤꯇꯅꯤ, ꯆꯠꯆꯔꯒꯦ, ꯂꯩꯕꯤꯍꯧꯔꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯂꯥꯜꯇꯦꯟ ꯊꯥꯎꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯁꯪꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯖꯃꯤꯅꯤꯒꯤ ꯃꯃꯥ ꯔꯥꯙꯦꯗꯁꯨ "ꯍꯟꯖꯔꯒꯦ ꯏꯃꯥ" ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯔꯥꯙꯦꯁꯨ "ꯐꯔꯦ ꯐꯔꯦ ꯏꯕꯦꯝꯃ, ꯍꯜꯂꯣ ꯍꯜꯂꯣ" ꯍꯥꯏꯅ ꯈꯨꯝꯍꯧꯏ꯫ ꯃꯇꯝ ꯑꯁꯤꯗ ꯖꯃꯤꯅꯤꯗꯤ ꯆꯤꯊꯤꯒꯤ ꯄꯥꯎꯈꯨꯝ ꯀꯔꯝꯅ ꯏꯗꯨꯅ ꯍꯟꯈꯤꯁꯤꯒꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯑꯇꯩ ꯋꯥꯈꯜ ꯑꯇꯣꯞꯄ ꯑꯃ ꯆꯪꯗꯅ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥ ꯁꯈꯤꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ ꯃꯨꯟꯅ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯇꯥꯍꯧꯏ꯫ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯆꯤꯊꯤꯒꯤ ꯄꯥꯎꯈꯨꯝ ꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯈꯨꯠꯇ ꯀꯣꯂꯣꯝ ꯄꯥꯏꯈꯠꯂꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯍꯥꯏꯔꯛꯏ: "ꯉꯁꯤ ꯏꯇꯥ ꯁꯈꯤꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯈꯔ ꯑꯗꯨꯕꯨ ꯑꯁꯤꯔꯥ? ꯏꯇꯥ ꯖꯃꯤꯅꯤ, ꯀꯥꯎꯒꯅꯨꯀꯣ ꯏꯇꯥ." "ꯑꯪ, ꯆꯨꯝꯃꯤ, ꯌꯥꯝꯅ ꯆꯨꯝꯃꯤ, ꯑꯩ ꯖꯃꯤꯅꯤꯅꯤ, ꯑꯩ ꯌꯥꯏ, ꯑꯗꯨꯅꯗꯤ ꯍꯟꯈꯤꯅꯕ ꯆꯤꯊꯤ ꯏꯔꯒꯦ" ꯍꯥꯏꯅ ꯏꯊꯣꯛꯈ꯭ꯔꯦ꯫ ꯏꯊꯣꯛꯈ꯭ꯔꯤꯕ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯗꯤ ꯑꯁꯤꯅꯤ: "ꯏꯕꯨꯡꯉꯣ, ꯆꯤꯊꯤ ꯐꯪꯖꯔꯦ, ꯋꯥꯈꯜꯊꯦꯟꯕꯤ ꯅꯨꯖꯥꯅꯤ, ꯀꯔꯝꯅ ꯏꯕꯨꯡꯉꯣꯒꯤ ꯆꯤꯡꯅꯕ ꯀꯣꯛꯍꯟꯖꯒꯅꯤ? ꯃꯍꯧꯁꯥ ꯂꯦꯞꯆꯈꯤꯕ ꯄꯨꯟꯁꯤ ꯑꯁꯤꯃꯒꯤ ꯑꯃꯨꯛ ꯍꯣꯡꯖꯔꯔꯣꯏ꯫ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯏꯕꯨꯡꯉꯣꯒꯤ ꯈꯨꯌꯥꯈꯥꯗ ꯀꯠꯊꯣꯛꯆꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯁꯤ ꯀꯅꯥꯒꯤ ꯅꯠꯇ꯭ꯔꯦ, ꯃꯔꯝ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛꯇ ꯁꯔꯨꯛ ꯌꯥꯖꯕ ꯃꯗꯨꯇꯗꯤ ꯄꯤꯅꯕꯤꯅꯕ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯖꯔꯤ꯫
ꯅꯅꯥꯏ ꯖꯃꯤꯅꯤ. ꯑꯗꯨꯗꯒꯤ ꯆꯤꯊꯤ ꯑꯁꯤ ꯀꯅꯥꯗ ꯀꯔꯝꯅ ꯀꯩꯗꯧꯉꯩ ꯄꯤꯈꯤꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯉꯩꯗ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯅ ꯀꯧꯔꯛꯂꯗꯨꯅ ꯖꯃꯤꯅꯤꯅ ꯆꯤꯊꯤ ꯑꯗꯣ ꯅꯤꯡꯊꯤꯅ ꯊꯨꯞꯆꯤꯜꯂꯒ ꯃꯍꯥꯛꯀꯤ ꯂꯩ ꯑꯃꯒꯤ ꯃꯔꯛꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ. ꯑꯗꯨꯒ ꯊꯨꯅꯃꯛ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯗꯨꯅ ꯆꯥꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡ ꯉꯝꯅꯃꯛ ꯀꯧꯁꯤꯟꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ. ꯑꯗꯨꯗꯒꯤ ꯃꯍꯩ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ. ꯑꯗꯨꯗꯒꯤ ꯑꯍꯤꯡꯒꯤ ꯁꯔꯨꯛ ꯍꯧꯈ꯭ꯔꯦ. ꯅꯣꯡꯉꯥꯜꯂꯦ. ꯃꯈꯣꯏ ꯉꯝꯅꯃꯛ ꯌꯥꯍꯧꯅꯔꯦ. ꯍꯧꯈꯤꯕ ꯑꯍꯤꯡ ꯑꯁꯤ ꯖꯃꯤꯅꯤꯒꯤꯗꯤ ꯇꯨꯝꯗꯨꯅ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯅꯕ ꯃꯇꯝ ꯄꯤꯈꯤꯗ꯭ꯔꯦ. ꯇꯨꯝꯗꯨꯅ ꯄꯣꯊꯥꯕꯒꯤ ꯃꯍꯨꯠꯇ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯑꯋꯥ ꯅꯨꯡꯁꯤꯒꯤ ꯋꯥꯈꯟꯇꯅ ꯏꯍꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯖꯃꯤꯅꯤ ꯑꯍꯤꯡ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ. ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛꯁꯨ ꯍꯟꯅ ꯀꯅꯥꯗ ꯀꯔꯝ ꯇꯧꯅ ꯆꯤꯊꯤ ꯑꯁꯤꯕꯨ ꯄꯤꯈꯤꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯄꯣꯊꯥꯕ ꯂꯩꯇꯅ ꯈꯜꯂꯛꯂꯦ. ꯃꯇꯣꯝꯇ ꯃꯁꯥꯒꯤ ꯋꯥꯈꯜ ꯂꯦꯞꯆꯕ ꯋꯥꯔꯦ. ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯖꯕ ꯆꯤꯊꯤ ꯑꯗꯨ ꯄꯤꯐꯝ ꯈꯪꯗꯅ ꯑꯃꯁꯨꯡ ꯄꯤꯊꯣꯛꯄ ꯉꯝꯗꯅ ꯖꯃꯤꯅꯤ ꯃꯍꯥꯛꯀꯤꯗ ꯑꯗꯨꯝ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯦꯡꯗꯅ ꯂꯩꯔꯦ. ꯖꯃꯤꯅꯤ ꯏꯀꯥꯏꯕꯒꯤ ꯃꯩꯅ ꯀꯌꯥ ꯀꯨꯏꯅ ꯃꯍꯥꯛꯄꯨ ꯆꯨꯗꯨꯅ ꯄꯣꯊꯥꯗꯅ ꯆꯥꯛꯇꯨꯅ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯣ? ꯀꯔꯝꯕ ꯃꯇꯝꯗ ꯑꯋꯥ ꯅꯨꯡꯁꯤꯒꯤ ꯃꯩꯆꯥꯛ ꯑꯗꯨ ꯃꯨꯠꯀꯗꯧꯔꯤꯕꯅꯣ? ꯑꯋꯥꯕꯅꯤ ꯖꯃꯤꯅꯤ. ꯌꯦꯡꯕꯤꯌꯨ, ꯏꯀꯥꯏꯊꯤꯕꯤ ꯅꯨꯖꯥ ꯑꯃ ꯑꯣꯏꯔꯝꯕꯅ ꯃꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞꯄꯨ ꯇꯥꯟꯈ꯭ꯔꯕ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝ ꯆꯦ ꯑꯁꯤ ꯍꯟꯈꯤꯕ ꯉꯝꯗꯅ ꯑꯁꯨꯝ ꯈꯨꯠꯅꯥꯡ ꯆꯥꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯦ. ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯃꯇꯥ ꯑꯁꯤ ꯊꯣꯏꯗꯣꯛꯅꯁꯨ ꯃꯊꯣꯠ ꯀꯥꯔꯛꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯂꯩꯇꯦꯡꯅꯤ. ꯖꯃꯤꯅꯤ ꯃꯍꯥꯛꯇꯒꯤ ꯁꯔꯨꯛ ꯅꯠꯇꯦ. ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯍꯟꯖꯔꯤꯕ ꯖꯥꯠ ꯑꯣꯏꯕ ꯅꯣꯚꯦꯜ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯦ. ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ. ꯂꯦꯞꯄ ꯂꯩꯇꯅ ꯍꯥꯞꯆꯔꯤꯕ ꯖꯥꯠ ꯑꯣꯏꯕ ꯅꯣꯚꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒ ꯂꯣꯏꯅꯅ ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯗꯨꯒꯤ ꯑꯣꯜ ꯊꯥꯕ ꯃꯄꯥꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯝꯕꯤꯔꯝꯃꯨ. ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯔꯤ.